Sağlı. Sağlı. Taste of Manipur Chajarakpa Ngasi thongba Mathel Thainadagi Chajarakpa Mathel Lukkoi Thongjaba adagi chauhai ga thangjing ga ma thongani soi kangsu ama tawjarage salad ama torbo champut ama si tawjage makha taba dum yengminarsi sana thongni recipe do yenghanjarage. Sumba sa pagkitan daw nila. Mag-iiwa ka sa amin. Abo man bro.
No, aqui bisa ini sana. Ini saya kawan dia lulus. thongba thakpa ai mathel sing loijare ai test tawui matang yore ai san etes of Manipur Sante Black Haidemgi blog sibu yengbiriba nungsijaraba thapda anakda laiba punamaku ai hana kai khunda utsari do ai haki handaki blog sidi ai birthday gi photo amadi video thagatjaba ngamjahomdre aduna ai blog sigi mamangda ai thagatjarakani aduga ayana kaigumba ai wahai mata soikiba kano yauragasu yengbiba khudimukna ngakpiyu ahal oirabanina kano ngangba satpa haitaba yauragasu mayamna nungsibiduna waraubiroi aduna makha tabadu yengminarasi ai ngasigi mathelsingsidi torbo champut ama laijare aduga salad sidi kutna wana paijarage aduga chawhai anauba thonge sina andaki adagi usoi kangsu ama pani thongba ama sana thongba adudi ai hojik test tawjarage mayam yengminarasi champut hana chajage thongje hana chage thangjingju khara hapjale hawbra yenge hawe usoi kangsu hawe hawame pani thongdum yengjale hawe ngane hele hawe ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯇꯦꯁ ꯇꯧꯕ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ
ꯑꯗꯨꯒ ꯁꯣꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯄꯦꯟꯊꯣꯛꯄꯤꯗꯅ ꯅꯨꯡꯁꯤꯕꯤꯗꯅ ꯉꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯩ ꯇꯞꯅꯁꯨ ꯇꯞꯅ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ